Night friends, taibung lan channel moving tabiru map no po han rong tada Rakesh amasung Prem Kumar gi mai kai dagi num na map no ku taram nok chari map ngasi gi video asida mamang na semjakhiba aina semjakhiba giveaway mako map gi nongta mic yengbiu map sigi mic se map da giveaway tawne na hajakibdo si map sigi result do khangsi live oina uchar gani ko masida kana kana comment pibirak bage have do map punna miang tamina ji microphone ji nang pairo aldi ai hairagi ko. Hello guys, very happy ningon sakawade. Ma'am adudi akhoi gi keno je hawraji ko comment pibirak basing do hawraji ahan bada kumbong mayum borot mitai ko mana good night good videos haina mana ajaba comment pibirai ko ma'am sigi dongta kumbong mayum borot mitai bu thamoi singna thar phungok tari amasung matungda salata usam na su comment pibirai ko dagi matungda hen ba choice keep it up bro haina hai ko moi ajiki khoi comment pirak basing do my list to khoi ni irum natra irum ni na ma ain pathok basing je side da thambiro aduga mathangda kena tawna buko microphone dong pibiro aduga adu leire adagi mathangda JMZ YAAM aina ko JMZ YAAM aina masu comment pibire buko I'm sorry call am lai ko disconnect tawde wara biya de khandok piro adagi matungda God bless you bro all time haina Chris Sky ko KRISSANA Krishna Sky ha ko mana manju comment phajom pibire aduma khandok piro ko adagi longjam naresh mitai ko yam bai su lottery otpada yahol o han hair ko ma'am thaga chari ma'am swaina comment pibiro kai tamak to ko longjam sengna aduma su side ta thambiro adui matungda tamna lai hena khoi gi bro sina su ko fajaba comment ama pibire yamna thagalli adombu angamba posak ama adongi subscriber singda daw yenghau dorise numitu da lottery ot ka doiro aina hange ko mani bro aidi mi asi kana kano to bogi habdo aina lottery se otcha ge to buni aduda khoi gi success oiba lottery se all matungda aduma aina select to godoini khanga toini aduga haiba mi aduda mai ga si sinaja godoini ko sida le mai ga si myamna ubiram lagani ko singi je adui matungda prem ko prem se su comment bibi rei taibong manglan gi channel asi youtube na top le YouTuber atai dagi giveaway lauthokte subscriber singi kanaba mali happy Diwali aningon jako bhai thagachari prem adui matungda nauba MTHAM ko mana su comment phajoma pibire nauba ko mai du su khandok piro adai thagachari ma'am comment pibiro ko singdre ko adai matungda thoiba nanbram aina ko man su comment phajoma pibire adui matungda Ramananda Mutum ko Ramananda Mutum gisu comment phajam pibire ko ma'am comment pibiro pasing su punam ko thagachari adui matungda tomba maibam maina ko man su pibire comment phajam ma magi damakta su taimlan channel dagi ko thamoi sengna ma'am punam ko comment pibiro ko punam ko thamoi seng thagat phongdok chari adudi ma'am lottery se hosi ko hosi me adudi ma'am punai yeminar si ahamda smain torse asigi chiese ko chiese paibiro ai paijarage smaina ko chiese pulap thekchilase ba CSC block thekchilasi CSC block thekchilasi CSC maru 9 pusi ko ta tawga ama hapagi ko train thuna trang sai do ko train thuni adu hapiro andagi mem sida ai par gi se nang thupiro ama pulo paibiro ade ani ko mesin kya suri ani sure mesin ahum suri ba ahum sure mari ko adagi aigi channel asida hojik live sida yengbiruba ma'am phunong su taimunglan channel gi maike dagi thamoi sengna thagat phungdok ma'am ngasi live lai sina han bane ko taimunglan channel gi marmaduna koi nervous kar di lai re sa yam aidi isa ji khetang chingna vai tare kai hai doino kho toino hai ji khangdre ba aduna ma'am na soi ki balan ki yo su ngak pi gani ma'am simantang request tok jari taimunglan channel gi maike dagi tamna lai thank you tamna lai comment bi bi dong ta 택시로 풀어 갑질렀어.
ready bro ready bro mai ki tuni bro silai se ko mai ki tuni lok thok sa doi se akoi haibai ta ba idi ngam yam ba yam da ba tai ngam chelen da gi ngam ja ba duni akoi na usa doi ji aduna myam masida sida myam puna muna yeng biri ba amasung comment biri ko puna ku thamoi seng na thagat phongdok chari hanna na matung da su myam side na chawba giveaway ko giveaway pu ngam ja boi jage ado ngasi gi di sigi sida akoi na half yu pot se sida sida o khaira kanda ama khangat jage ba ado matung da adi comment biri ko adagi ko kaya ge na ko mani matung da pirak pa sing da akoi na matang gi new year su lak tore da na kuidre ko madai da akoi chawna to ngam boi si adu di som pai biro aduga kuto swai thammasine entertainment hoina ko kha kan okhai biro kharage ko okhai si kha kan okhai biro okhai okha kan na mayam yengbiu ko aisi thamoi sengna nikjari ko sidagi ama khangat charge ko ma'am adudi yaraba yare Let's go. min silo tawsi min silo ma khangat biro haji khangat chagadori ba si koi gi ningol cha ko ma sung diwali gi ko giveaway na thamja baduni ado ngasi ye ngasi masi kanano si ma'am si ubire ko khoina kaim kano to wonate ajik pair ga dum tawi sini ko ma'am mangda ꯃꯇ ꯇꯧꯖꯗꯦ ꯃꯌꯥꯝ chiting to wona sate aduna khoi live lak chai ni ma'am adu di ngasi kanano ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯥꯡꯗꯣꯛꯆꯔꯒꯦ ꯅꯥꯎꯕ nauba MTHM nauba mthm ko ma'am si ubire dana ꯅꯥꯎꯕ MTHM ko ma'am nauba mthm haisna ngasi gi lucky draw si winner oire maram aduna ngasi lucky draw sida kaya tare ngasi live toriba sida message habiro aduga magi address to habiro ai soidana ziki kai bu maming do ꯅꯥꯎꯕ nauba mthm mangonda haiba mai gasi ma'am sigi mai gasi kusina jage congratulations taimunglan channel gi mai kai dagi adudi ma'am kam do bibage ma'am na channel sida aidi yengbiru ma'am bunong na nong la pibo gadi channel sibo subscribe to biu hajikti ma'am chart hung gutani ko to horen live se loga kan ma'am yeng kan yeng khali aduga ma'am sigumba so choba giveaway sing sina taba sidi macha masuni namjadre yamna du choba matung da prokpong ngam boi jage adu khoi gi prem kumar gi makai dei kai kai habi ningba ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯆꯦꯅꯦꯜꯕꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯨꯝꯅ ꯈꯨꯗꯣꯜ ꯇꯝꯕꯤꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯕꯦꯔꯤ ꯕꯦꯔꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯦ ꯊꯦꯡꯛ ꯌꯨ aduni ma'am punam pusu taimunglan channel dagi happy ningol sakauba haina hajari aduga giveaway si ma'am soidna khusina jage thank you ma'am adudi video si disconnect tawjarage matung da muka live lakoi jage ngamboi jage akhoi ju han bo ibni na nervous khan lai matung dadi soidna aidi kaya tare amna fazana live lakpa ngamna hona jage aduga video si yeng video phundong pusu taimunglan channel gi maike dagi thamoi sengna muka na thagat phundok chari thank you for watching amasung video sibu like tawiu amasung ma'am da share tawiu thank you for watching bye bye